ngasi numidang waramgi phonggiba tongan ba pause singda yawba thokiba thodok wathok singi matang da Manipur Circle News ki maikai de ki myam ta paudam jari ahan bada kanglei pak ki mera pause na phongle sakhang da basing na phubada mioi ama Sire ama sokle JAC semduna pungni fun pan ki manung da mi hat pa puthok o haina laingak ta taksin khre pathok sari tamina se ngarang nungthil masakhang da ba mioi khara drug sajana ba ni haiduna mioi ani faaduna pukraba matung da mioi ama phobada gi Sire mioi amana sokpada gi hojik aruwa phibam da laikan nakhre JAC semduna pung nifuni pan gi manung da mi hat pasing puthokada bani haina laingak ta dabi tawkhre pausi asina phangba paw gi matung inadi masakhang daba mioi sing aduna faaduna puraba matung da phobada gi laikhidraba mioi adu Thawal district kaibung mathak laikai dagi Zahir Allies atomba sahi kun apokpa MD Nasimuddin kawi aduga tamthina phubadagi soklaba mioi aduna MD Faris Allies boisa sahi kun apokpa MD Hajijuddin kawi kaibung mathak laikai dagini thodok asigi matang da Lilong police na case ama lokhatuna thigatpa hokre sakhangdaba singna phubadagi soklaba boisa hojik Imphal gi North AOC da leiba Raj Medicity da laikanari amorom da laikhidraba atomagi asiba hakchang post mortem gi damakta Janims ki mokta thamkre thodok asigi matang da police ta ki phangba paw gi matung inadi laikhidraba Zahir Allies atomba amasung sokpadagi laikan aduna lairiba Faris Allies boisa ngarang nungthil masa khangdaba mioi singna Lilong dagi phage bani hairi makoiba faaduna pugraba matungda sakhangdaba sing aduna phujaiduna wahang pawang chathabada aruba phibamda sokpadagi Thawal district ki hospital da hana pukatuna laikan nakhi adubo MD atombadi hospital gi doctor na siraba matungda purakpani haina khangalakhi aduga sokpa mioi adusu hospital da pukhalamba matungda pukhalamliba mioi sing adu senkhi hairi masigi matungda sokpadagi phibam lusilakpadagi Raj Medicity da pukhatuna laikan nakhibani hairi amarom da sakhangdaba singna phubadagi laikhidraba Zahir amasung hojik hospital la laikan nariba boisa gi matangda ngasi kaibung community da miam gi oiba mifam ama pangthoktuna Joint Action Committee Against the Killing of MD Zahir Allies atomba of kaibung koba JAC ama semkhre hairi JAC asigi oiba mifam ama pangthoktuna warep ahom su laukhre hairi warep sing adudi Zahir gi misi amasung boisa butam thina phubadagi thodok asida chenariba mioi khudingmak laingak na thuba matamda phabiduna makhoi gi mathakta ain gi oiba matik chaba sairak pigadabani hairi boisa gi layeng bada changba layengman laingak na pothok pigadabani haina yauri loinana JAC na taliba demand sing asi pungni phunipan gi manungda thabak oina pothoktrabadi state asida leiriba tongan ba civil society organization singa khusamnaraga akan mamong ta changsin ba haina su warip dauki hairi UNLF Pambai Group ka Kuki terrorist singa Thoknabada Kuki terrorist taruk kaya aso Apan Nangle hairi pathok charita minasi Myanmar manungda kem hangduna leiriba Manipur ge lalhaulup khara ge kem da Kuki terrorist singna nomai kapsinduna landaba gi thabak asi yamna toina chatharakli ngasi ayuk pung ahum makhairum taba matamda Tengnopal district ka Cabo Valley ka lonaba border mayada UNLF Pambai Group ki lanmi yangkhai mukna maphamadda leiringai matamda Kuki terrorist singna aphaba khulai sizinadun akan mamawong da landara khre hairi pausi asina phangba pawgi matung inadi Khut Thoknaba adu masing yamlaba Kuki militant sing masing yamlaba UNLF ki lanmi singna ngamkhai gi sarukta chalingai da Kuki militant singna attack chathrak padagi nakal animakta Khut Thoknakhi akan mamawong da Khut Thoknaba aduda yamdrabada Kuki terrorist taruk thodok thokpham da leikhidre hairi aduga kaya amana asu Apan Nangle hairi nongmai kapnaba loiraba matungda mafam adudagi Kuki terrorist ki kangbusing adu khulai thuna handokhi aduga UNLF ki maikai dagi asu Apan amata yaukiba leite hainasu party gi maikai dagi phongdorli kidnap tawkhiba mioi ama police na rescue tawkhre kanglei pakki mera pause na phongbani taminasi nal Imphal West district ki laitang khunau dagi khulai paibasing na faduna pokhiba mioi amasu police ki kangbu na chathakhiba operation da tekta kaidana kanbangam khre hairi police ki pauna hai akhanaba paw ama phangmadagi lamding manaki Sakulong ka boy kulda sathagiba operation da mioi adu kanbangam khibani hairi amorom dangrang National Highway 37 amadi National Highway 2 dagi security na ngak senduna tongan ba pot chai sing puba gari matang sitna sani kundagi na sani yangkhai Imphal da changlakhre hairi amorom da security force na lokhalakpa khongthang ge saruk ama oina sing amadi tamgi tongan ba mafam singda operation chathaba leptri ngarang Kangpokpi district ki Gobajang village da sathagiba operation da khulai paibasingna losinduna thamlamba local pam ge bom ama
local made .22mm gi pistol ama magazine ama SBBL gun ama phagatpangam ki hairi phagalaba khulai sing adu mari leinaba police station sing da khusin nakhre hairi